ngasi numidang wainam phongkhiba tongan manipuri sifhongsingdagi maruoiba i pausing khongasaraga manipur top channel gi maikedi gi myamda thamjage hanbada ngasi state asigi oiba covid-19 update hapsaramge Government of Manipur Directorate of Health Services tagi thadurokpa covid-19 gi update gi matungina ngasi miyoi satret ka marfu no covid-19 positive oiba thengnakhre ama sumiyoi samri ga marfu ko nipana covid tagi naba phakre recover tokre aduga hauzik nahanduna leiriba miyoi masingna mising lising manga ga samapan ga kun gomdoini adu ngasi miyoi taraga matri covid-19 laikidre aduga state sigu oiriba recovery rate si 89.79% leiri haina sifongdorakli amasum paus miyam tentang na thamjarage BJP ni state asigi lambi thong sengba sagatpada akhanaba miyeng thamli Dr. Sambit Patra Prime Minister Narendra Modi na lusingba center gi BJP lenga asina Manipur paikhatliba lambi sengba sagatpagi projects khumang sauksin na lusinana ba akhanaba miyeng sangli haina BJP Manipur gi in charge oiriba BJP gi national spokesperson Dr. Sambit Patra phongdokre Sambit Patra hai project sing apiba matam gi manung loisina ba en berena lusing ba state lenga asida center dagi pang be aba mating pangani amasum hana dagi su pang duno lakli hanas phongdokhe Athengba thamliba sing kom thora ko da state sing da covid appropriate behavior ningthina inma maru oi GOM covid ki ani supo web haujik su loidri haina ICMR na GON da thamkhre covid-19 gi matang na phamkhiba group of minister GOM singi kunngamapan suba awang bathaki mifam amada haksel amasum yaifa yumbal gi kendra gi mantri Harshvardhana conference singi kuthangna saruk yakre amasum mifam asida civil aviation gi mantri Hartip S Puri Home Affairs mantri lai gi Rajya gi MT Nitina amasum haksel amasum yaifa yumbal gi Rajya gi mantri Aswani Kumar su saruk yakhi Laiba asida COVID vaccine khongjel yang amasum pak sana kapthokna bagidama amasum COVID management gidama sok thaba naidana hotna riba miyam punamaki thabak thoram sing adu group of ministers singna record oina thamkhre hainasu phongdokhe atopa pawamana migrant worker khudimakta one nation one ration scheme July 13 ka matai fawbur satna hangadabani Supreme Court State khudimakna migrant worker khudimakta one nation one ration gi scheme July gi sachet kuntraga matai fawbada satna hangadabani haina Supreme Court na ngasi phongdokre loinana laichat asi loidriba fawbudi migrant sing sana thanaba pina bagidamak community kitchen su thamna bakhankhre migrant worker singbu registration tawna bagidamak center na July gi sachet kuntraga matai fawbada portal ama hangdokna basu khangankhre haina pawsna pali Justice Asok Bhushan amadi MR Shahgi Judge anigi bench na hai center na migrant workers sing amadi unorganized workers sing registration taunabagi portal ama athubada CM gadabani amadi register tawbagi process asi hawgadabani tha asi July gi saisat kuntraga mathuidagi theng thaba yaroi Ministry of Labors and Employment gi thausadaba thawong asi ngakphi ningai oide Unorganized workers sing amadi migrant singi oiba portal ama thamdaba asina migrant workers singi dama karisu khandre haiba takli haina su court asina phongdokhi loinana center na state sing na tongan ba henba sana thakna ba pina basu phongdok loduna one nation one ration gi scheme asina ration card holder khudimak natragana napsa gi makha da konsiliba beneficiary khudimak na laiba asigi mafam ama hektadagi kana balawu yagani scheme asibu implement tawdriba state sina July gi saisat kuntraga mathugi mamangda implement tawgadabani haina sa phongdokhi hanana megi saisat kunga marida top court asina unorganized workers singi registration tawbagi process yamna tapi haina phongdokhi amadi authority singna dry ration pina ba khanganki loinana laiba khudimakta migrant workers singi community kitchen sing thamna basu khanganki Mamang sahida COVID-19 sandoraktuna lockdown thamki migrant sing thabakya thadoknaki saharda makhogi khungangi lamphau yaunaba khona sanaki adugumlaba nungaitaba thodok sing aduda leiba asina nungaitaba poknaki madudagi makhogi yaifanabagi thawrang sing asi lakhibani sohairi atopa pawamana laingakna miron binupi sing the COVID-19 gi vaccination taunabagi damak ingadaba waram sing pithorakre Laingakna miron binupi sing the COVID-19 gi vaccination tawbagi damak ingadaba waram sing pitholakre
Karigumada mirolbi amana COVID-19 naraklabadi mahakna angang unaraba matungna vaccination tauthokadabani. Masina makhatana hairibadi mironbi nupina masagi sei kuntraga manga helaba masa noiraba amasum masada hanana diabetes kumba laina laibi makhoi damaktadi COVID-19 na narakpada hena khudong thiningai oiba aruba phibam mayoknaba yaba sang yamna wangi amasum makhoi budi vaccination soidana tabigadabani sohaidi atopa pawmana malemgi khwaidagi sauba super yacht apartment kuntraga mapan crore marfugumari dagi hauna offer piri designer fazana laitinglaba amasum somnio malemna khwaidagi sauba super yachts asi inglisingniga kungamari da launch tauragani masigi super yachts asi foot satrerga kungamari sangi apartment kuntraga mapalai karigumba invite tauraglabadi 7-star hotel amadi seller yawn apartment amakak laibigi khudong chaba laigani sohari apartment asida kitchen gyms amasum library lai sohari apartment asi 6th floor lai amadi malemgi miyamna pukning hubada natana mitam nafam oiragani sohari hauji ki oina malem asigi khwaidigi sauba yachts azamgi asangba si foot satruki makhada lai sohari project asi somnio global gi in charge Carly shop makhada paikhalakibani asoba yachts asi London da based oba Wins design amasum Swedish designs company Tilbag design ga khusamnaduna paikibani sohaidi loshilakpoina yamna angak poiba pawmana mem covid test tawrubadagi sanapotki senyekna NZ nupigi manaton manungda napsinduna sei kuntraga tret hena lairaklaba matungda laukthokre yamna mak ngakpu pawmani mem New Zealand nupi amagi manaton manungda sei kuntraga tret supna naduna lairaklaba sanapotki tidal wings haiba masana amagi senyek ama covid test tawbadagi phangkhre haukiba sahida maduna maram oiduna sinus sathina tawbadagi natonda mahi tarakhibani amasum loinana covid-19 gi test su haukiba sahida tawkhibani covid test tawrubadagi sathina nabai henjilakibani sinus ki nagadaba sangdagi hena nabagi matawdura atopa maram amana nahanbani khanglaktuna kupna yenglaba matungda posak adu manaton manungda leiri haina khanglakibani amasum nupidugi paudamda sanapotki senyek adu mahakna angang oiringaida sanabada nokpada manaton manungda ningsa singsin khibada yaukibani hairi surgeon singna madu manaton lomdagi thindoklaga ya lomdagi mai pakna handakta lakthokibani hairi henasu pausina makhatana phondorakle